खुरमजरी येंबिरब पुनमकु सरचंद्र शर्मा इम्पैक्ट न्यूज की मनु हुनदा तराम नोक्चरी ngasi manung hunada khana gadaro wafum masi CBI na nahongna 23 July gi 2009 gi Sanjit amasung Rabina Mihat ki case si amuk hangdorakpa loinana Manipur gi lakadoriba andak nakna lairaba 2017 gi election sida aphaspa Armed Forces Special Power Act si core issue henba ngamgadoribra haibagi matang tuda khana nabagi tanjani loinal election video guest singdi agi ye ithang thang phambiri basi Ilendro khoi gi kenoni Irendro Lechombam aduga convener prajani People's Resurgence Justice Alliance ni Irendro wai taram noksari aduga Irendro gi oida phambiri basi Rakesh Mahewbam ni Director Human Rights Law Network ni oja Rakesh pu taram noksari aduga agi yetta hek thangnan phami najari basi Takelambam Renu President Ifam ni Extrajudicial Education Victims Family Association Manipur ni khoi Renu I yana na thamjabase guess ahumokta lengpi iba guess ahumokta common question oina thamjabata madudi handak CBI na nahungna na bazar da 23 July 2009 da nungdin pop up ta thokiba mihat ki Sanjit Rabina mihat ki thogok si nongna hangdurak pasi kari haina phawbi kari opinion thambini yozara ke yana na thambib tar masi theng abusu theng na I welcome tawje masi amuhna further investigation gi wafam ma la pasi I welcome tawje Okay, Irendro Maroina Praja si some Harigadi Maroina Apaspa si gi against the fact that was yamna committed over political party money handak nahuna 2009 the Tokiba Aduguma Sanjit Rabina Mihat ki case amu CBI namuk nahuna na di open to Toropose Kari Hobi Oza case na heavy budong akoina welcome tawje thing as thingna adubu justice delayed is justice denied have a port su lay high poche athu matam da lotion manadi khwaidagi hena phagani aduna nahongno na CBI case amuk hangdorok pai base masi akoina welcome tawjai aduga yam thu na su high poche investigation tawraga magi just ke haitare conclusion as a closure ama porok paduna akoigi Manipur praja miyam gi su aduga Manipur da justice ama restore ta budasu mateng pangani na koina lojai okay isun renu ibam gi member amoina mihut amoina president amoina handaki thamaiba case sin hongno namu hangdorokani habsi kari phawbi tamo ifam gi site gi damakta koina ngasi phawba justice gi damakta achumaran thigat pinabai damakta kan honna duna sula ikwa adugo asigum laba fair encounter gi khwaidagi Manipur da maming chatpa adu case ai khwaidai phajaba case hai tare akoi 23 July incident si asi haukiba matam da jo khoi case se sigi damakta fair encounter ne haina khoi gi policing na hadi herojina ju confess of thokpa lei kare ko order magi makha da hat pani hai adu phawu da CBI da sinaraga CBI da sina kono se case amu already case pilot ni na mu hangdok piu haibase yada lakpane adubu hatak se itha thajadana koi khangkhangau dana haiba tare sumaina ngarang news ta samaina CBI na mu reopen tawraga investigate tawrani haibase tabada saina victim fact encounter like jaba victim family sing na semjariba organization asi nadi yamna warmly welcome koi tawje aduga hariba case asing asi soidana su CBI na yamna mai pakna Manipur da justice amakhaki hariba case gi damda ju purakani haibagi achauba asa du koina CBI da thamjari okay yam nungai taba thogdok ne aduga yamna su mayek laba yam nungai taba da mayek laba du ne morom da haraga thokiba thogdok se thenga ba su thengna hangdorokpa amuk thigalak pasi nungdi nungai adubu justice delay justice deny haiba su kauthok pidaba pai ticket pediba agency singna haiba sini hujik get singna thambira bise ai ani subada ai ahang ani suba wahang sei laktaning base maron ojara keski gi site ai thamjarake madudi herojit tonozom herojit na mana extra judicial confession haina ojana matanu takpi gi according to the ngasai gi court ki loan damasi extra judicial confession ni maramdi ma thodok tu da chenai isa yauna chenai se masana hai adugumba magi confession do matam du da CBI ki site ki council na thamgi base asigumba confession si thoina case already magi jaban logo loi khre aduna masi thoidokpa value leike na matam du phongdokpi aduga all of sudden hujik se election 2017 sichu yang nauna naksale aduga case se paikhalak pasi da ojagi tongan ba legal view da masi kamain thambini
masi laktingai da kitang mamangi yoba ka phung khadang thamjage ngasai gi 2009 da July kulum da thok tho matung sida ngasai gi madu photo namu bodagi thoi bu thok tho ingai da photo namu bu singdu khabar da khoi te maru ene te halka da habak bodagi masi pokharak bani aduga masi la matung da hoigi Manipur police na investigation si handle toromani adugi matung da akhoigi high court da ngasai gi sanjit ki legidraba sanjit ki mamana thaba petition number inform moiraga high court ki hukum matung ina CBI na investigation ji lokhalakna mathang mathang lakpodagi charge sheet file tawre bichar hore asmaina horing emerk sida thogdok tugi da one of the main accused oriba thongaujom herojit na mahakna makata na mu ai thogdok asum thokibani haidina mahakna phongjorpa pafum leigre masibuni akhoi extra judicial akhoi confession laisi asmaina lakpodagi di akhoi madu hek matungda akhoi sanjit ki mama sina CBI de approach tawi asmaina one of the prime accused oriba sina mahangna haliba se mathak tongbogi hukum smai smai tawduna hatpani haidina phongdokpa leire di print electronic media da haire aduna further investigation thaba ama lakhot piro mana haire wafum jimphom oiraga haidina approach tawi by way of submitting application CBI da matamdu da madu it was in 2016 adu thudokpa kasu lakhote adugi matungda mahangna muk high court approach tawi asum mamma leire aduna masi thigana bakum amda to biu haidina aduga madu chu khoi mai pakhidre adugi matungda amukana amuk khoi sanjiki mama sina khoi trial court oiriba bichar chathariba khoi court sida amuk approach tawi session court sida aduda chu markse madugi ganudu relief tu phangdimana pami podu oibungam kiti asumana yamna ningba kayo mongda story tabusu kamai to wono mana suana mayamang da haidwe herojina aduga masi hidwe phongdu kiro pora se masi lemna mangphade masi lai phongdu busing matungina makata na thigatana madu chenerbe sing ado puthok puma darkar lei dandi piba darkar lei haina wana khango basida hoisi mai pauro dra haina khandle ramani adubu handak haugiba kanu sida tha khari mamangda amuk khana aroi bo ina akoi amuktang di approach tau si haidena akoi CBI da amuna tara tumbina ID sanjit ki mama sina amuna approach tawi asigi aroi be approach taw busidani ngasai gi CBI na initiate tarokna amuk khana amuk akoi further investigation tarokna ngasi tawi ba mungse masine laisa dubu masi ngasai habi gi ba ngasai justice delayed is the denied do yes madubu maduchu khoi khamba sumi at the same time kada yes no doubt makata investigation to ba khoi welcome to it emusung ngasai nawring ada hek ngasai heroiki anoba confession du lak pugalo na akhoi gi tara tombina ihan hanna CBI de approach to boda makhoina ek to william robadi masi yamna hen na nungai ba mapung phaba haibedu oiram gadabani haina thamjagi adu ngasi di akhoi gi yamna bot naksalak ko matam sida ko masi lakpani na masi akhoi political millage law no ba tawribra kamai to buno haiba tongan tongan ba different angle dagi wahung mayam am sulai adu masi karingba makhoina mamangda mamangi chahi to romagdi masi umba praja na hangba wahang jilam da suyai miyam da chamam nari bo wahang singse hen mangjong na tawbiramagadi masigi chamam na bo wahang singse people mind da lam da bayai haibani thamidei bopam se irendro maruida praja si taseng na sarmilagi chahi taramanga hena sara helaga aphaspa si lokthok kadabni haiba akanba lisang sitpa khongjang du mai paglakaba mathanda oirakbai phum do oirakpadagi oiramgane khali mangna sara hen mase tokthok makanda praja sema iba politically masi fight ama changani kaina khalai bo phum se langni bo phang di handaki 2017 gi election chida aphaspa lokthok pai basi core issue mo hen ngamgadori brasni ren apspa basi kedoni yam essential oiba potni apspa anti apspa hai apspa lokthok pa hai base koi gi justice restore to ba hai bani society am the justice like tragedy meritocracy karakani corruption lakani nepotism lakani oppression lakani justice hai base koi gi party gi di yam na core oiba value oijaba aduna ne koi gi party gi maming jisu people's resurgence and justice alliance and koi na thonjari aduna apspa ama repeal to bhai bise masi akoina society sida justice ama porok pani aduna
core issue di chahi khudingi ko election to ri khudingi political parties singchina adum akoi gi manifesto sida adum yauri ne ba abspa repeal taw ba na adu yauraga su akoi na hangi ba question sidi ngasi phauda election khudingi MLA humpu akoi na elect tawraga su Manipur gi assembly gi floor da abspa highway se Manipur dagi all territories Manipur dagi revoke tawrasi natraga withdraw tawrasi highway gi resolution nga sibo kanam ta na thangatri aduna akoi gi party sina haijari se justice highway se essence ni adubu political movement amani na akoi existential oiba potu su kawba yadi existential haiga di samna haiba do jik blockade tawraga thaw phangdadana chaningai thaningai phangdabagi awaba sisina existential oiba element ni essential oiba element justice haiba the morality ethics adagi anti corruption yam samna haiba si me essential oiba pot sisu akoi existential oiba pot siga pulap punsilaga akoi na sigi movement se sagat chabani justice se restore tawge haiba taragadi akoi na praja miyam da promise tawjari se Congress na su tawungam draba BJP na su tawungam draba ngasi bawda Manipur gi itihas ta Manipur gi assembly gi floor da MLA iting thokpa amatana abspa haibase Manipur dagi lauthoji haiba resolution ja akoi na introduce tawjagani ngasi bo kanam tawdri akoi gi praja party dagi MLA amakatang ka sunu akoi na resolution je introduce tawjagani aduga abspa gi mayok ta leisi kanano abspa bu support tawrisina kanano haibagi MLA gi khoi gi resolution je introduce tawda the voting ama tawr kadoini aduna abspa bu saugatli ba akhoi gi MLA jingja moi maming je khoi khabar haptok chagani moi Congress ki MLA oisunu BJP gi MLA oisunu national party adagi regional party oisunu akhoi mayam gi mafam da praja mayam da mek seng utkane ba akhoi di abspa lokthok pa pami aduga somna kan leiba kangbusuna abspa je adum thamba pami haiba je khoi mek seng uchagani matang sida aina kitang samjaning base political elite adudagi higher class haitare akhoi gi VIP culture ma leibasida akhoi gi cream of the crop power pai basing jina abspa je ma se season nei abspa si gi profit leiram da targeti nahana abspa se repeal tormani abspa si gi kanaba loba mayam ma su lei akhoi gi samaj sida akhoi gi economics ki term da hairagadi war profiteering hana haibase akhoi gi more da smain tawduna army brigadier ama major ama drug ka loina na phagre na traga arms smuggling tawr me hai jase tip of the iceberg neba ade akhoi gi 2009 gi Sanjit ki fake encounter se sisu tip of the iceberg na duna akhoi gi samaj da abspa si gi marum sida aran ba kayam tawriba abspa si gi marum sida profit making in akhoi gi kai haibta conflict industry ma linkalaga lairabne Manipur sida yam samna haibada akhoi gi 2010 November gi tang 15 da Indian government na Manipur da 5 trillion cubic feet of petroleum laire haibse khangudagi Netherlands gi company ama Jubilant Energy sida soi tor bithokre 100% licensing ni ko 4000 square kilometer 30 oil wells to dagi chup ka doine ba thause akhoi ngasi bogda Manipur government na su Indian government na su Manipur macha mayam ga tanaramde praja mayam da khangalamde adubu hariba potse resource mayam se kamai tor extract to godoino haibada moi grand plan am lei grand plan se kaino abspa thamjalaga militarized toraga hariba militarized zones hai abspa ki marum se da khoi ki resource extract toraga puraga sakidoreba aduna koina haijabadi abspa lokthok puse masi yamna mathau tarabani hoje matam labani akhoi masi assembly da soina pukha chaga high time samna abspa gi against wangang ba lokthok ba wangang khak nataba lokthok nanaba plan ama sinba lokthok nanaba isang thangno chagjan bai se hujik chap saba matam ni natraga di theng khragani haibi wafum ni thambirak pose leno menoina sahi tara manga hena chara helaga salmilana thadu krisi maruina mathanda sum changjan ba naitom tarak pa haite lisang sina yam sangna changjal panina miyam na sagoti haibdi yaro sagli adu mana fil to ba mana haiba se maroina mase thanda sum tarak pa naitom chalak pa khongjang oina sum tawre haibi wafum le karim kanda renu sho morom da hardi ifam se ngasai ki victim family miyam sing pumjalaga semi bani morom da harga
human rights activist kumbani karim kanda sumaina sum thabak chat pase apaspa gi against akoina imungi family nungsi jaraba nupa nungsi jaraba macha nungsi jaraba mapa kaya masigi base legidraba imung singdugi family khaktana khangi aduga atoppa singi support si ifang phang de kaina khalakpa matang yawbreno ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯧꯔꯛꯏꯕ ꯑꯗꯨꯒ ꯑꯁꯐꯥꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯇꯥꯃꯣ ꯍꯥꯏꯁꯦ ꯑꯁꯐꯥꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯐꯥꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯑꯥꯔꯃꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯀꯟꯅꯕ ꯍꯥꯏꯅ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩ ꯏꯐꯝꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯕꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯦ 1528 cases ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯣꯗꯔꯟ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯌꯥꯝꯕ ꯀꯦꯁ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯏꯖꯤ ꯕꯨꯛꯇ ꯌꯥꯎꯕꯗꯣ ꯑꯗꯨ ꯈꯛꯇꯪꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯤꯟꯗ ꯑꯣꯏꯅ ꯄꯟꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯅ꯭ꯌꯨ ꯀꯦꯁꯦꯁ more than 300 hena lae cases adu natabadaju asphagi mingda hatkrise nadi yame aina khanbada naharonda oragasu akoina masing thadaba lem manghiba mayama masu dum leigre tasengna mo kapna dera mitna khongna chapba uda mafam chin mangdadi kari tawino habase reporter na phawba lobang amda paw mayam ama adum bagi da su leiri ado singumba singjidi mangaga leigre ado ngasi pawda manipur praja singna aspaje thambagi kana balai or kana balai te habasi ayambanadi wai asphagi leiriba magi power to ka hena use tobodagi leiraba mayam sigi thamoidadi thamaning de taseng na haragadi ko aduga any praja session khuding mang naju aspaji repeal taw on haibasi akoina hek khangakpadagi aspaji repeal taw haibasi adum lauraga laabane still hoji phawba aspaji remove tawbadi leitri adubu haukiba July gi 2015 gi July taring nipan da Supreme Court ki verdict ama khakta koi gi ka henba aspa leiba jaga da power excessive power use to ba yar kai hai ga si chi mayang gi apunba akoi ankak la ine ba sidai sida ko akoi madugi da makta su nungai haibadi aspa sina Manipur da siriba sikriba mayam sigi oba akoi gi kholauje justice lomda purakpo oragasu koje kitang Supreme Court na logi maigai dagi oraju justice phangnabagi maigai amada kitang mangala ma ubra haina di khoina di khale aduga still aina mu mayam da pajaning badi hojiki kaino se koi politics lomda changa agasu khoina di tamo hoi mayam haibiri do kaino se iche Sharmila gi matang da su hai tare ko hoi aspasi moina changsaliba akhoi gi hajiki kaino se board che lepaga aina board karagadi aspaje remove townaba haigani haibasi hajik phawbada leiriba MLA mayam ama haukiba matamdari mai manifesto da hajiki aspaje repeal townaba yawba haina haiko aduga ngasi maki ngarangi akhoi gi BJP gi moigi charter ma phongudaju khoi 1528 cases ki adu ma khoin uba phangje adu ekhoina khanjabadi politics amagi michang makhai nate moi leibaki damakta thabak tawne tholakpani leibaki issue khangna thabak tawbiyu aduga any makhoina tawbi ba haibase akoi aduna phai aduna phate haibadi hainingde leibaki damakta democracy ni mayamna thagatpa prajagi hul khangna thabak tawbibadi any politics ki mathawra haibase aina aigi side te thamningi aduga akoi ifamgi oina su hojik phawbadadi ifamda support mayam tawbire leikidraba singji awana mayam tabanina adum leibaki thokriba thaudok tamdi tamthiraba thaudok sing ase akhoida ningamdaba nungaitaba isa masa gi imungduna leikidaba dugi mamit makta mamang da hatragaju lekai amda khungang amda thokiba thaudongnina moina tawido hemali dako minung si yaudi dako haibasigi wahaiji mayam da di akhoi na da taba mayam lei aduna tasingna chathariba crime asidi anate chathariba khoigi army singna chathakriba thawong sing asidi praja Manipur da leiba praja khuding mangna di yasu yaningde aduga aspasi repeal tawbadi praja khuding makki apambani haibase aina tumai mo thamjage okay haidi maruina election gi matangni political party amabu support tawba natraga hunbu ofham leite adubu karakka doriba
मियांगी मिहुत ओइदोरु सिंगुना मियांगी हुलखंगना थबक तवनिंगी हाइबनि फोंदोक पिरकपसे ओजरा केस आइन लाक्चनिंगबसे मरोइना हंदकी ngasai CBI na mu reopen torok pa ta haiba tai madu 2009 gi 23 July da thokiba Sanjit Rabina mihat si ki case si amu na reopen torok pa si ojagi mota yengjan ba walowa na traga kari gumba khara thadu me hundo me haiba gi feelings tura na traga na victims ki mother haiba tai maroi na tara tombi na thabidi ba case amtanga yenganingi amuka na thigat naningi haiba gi hanjan na request to buduna oira kadora na traga na election naksalakpagi something like election gi karigi poll mileage longna rakpagi phibam dora kamai thambini masi awik tawduri si ticket pa loire mara lebising ji mara lei hana khoina khali bje sini haidana accuse moi kharagi mathakta charge file tawre aduga bichar horobani sakhi mayama lautarabani even ai isamoksu one of the prosecution witness ni ai su statement pigre asmai leiraba matam sida makata na amu ticket pagi thaba ama chatharani haidana masagi khogi prosecutor oriba khogi CBI na warep loribse masi matang ne thamjining masi haujik lakadori basi moina mamang da ticket pa loiraga investigation loiraga thagat khiba serol duda masagi hanadi haidok tabuni na khangdaba masagi heroji anoba kanusi haidorokpa confession si masi mamang da sedum wahang hangibani mokoi se dum adubu matam de haiduk taba hauji khaktamak haidorakpunna mana hari si maruina CBI na no bo thigili si maruina sai herojina haidorak jumi mana kapani bu mamang na su leire adi finding do dum leire bani adubu lai si kedoke da aingonda mai mathak thongba asina haidana ai tobuni haidana ma wafam khara yauri mana haidorak pusida adu regadi mathak thongba ma ngonda hukum toriba maduda hukum tobuda chenaiba kambu singsia masi su mihat paduga marina nabu oibinina makoi chu dandi phangningai oiba aduna mana herojina haidori se karai phabo sumi adu oregadi chumagadi mana hairiba mangon hukum towi hairiba hukum tobuda khangi hairiba chenaiba singdu makoi si makhata na accuse amu oina mara leiba maran siba mi oina potsit amu hapchelaga makhata na makoi bu su bichar si yaholaga dani piba yagadra haibudu yinsinaba lakpa amani adubu masaigi 2016 January horpara thokibani aduga aina ningjingo phawbuda madu tara tomini ihana na dargas thabasi mamang sahigi January gi tang kunga taret oigani hane khali madu maksu ai samana drop tawraga madu aina imphal gi CBI office sida ai sandawaram du chala piruiba si leire na am asaga am achauna masi madi anoba disclosure confess statement khar leire musoi ngi thabak toru kani haina ataruk de adegi mu high court asali marusu mai paktre adegi mu trial court mu approach tawi mai paktre aduga hauji naksala kanda nangai thagi buko kiyo mayamudu handakta mu hoi tawroni haini lebak pa se masi lakliba election siga high fed adum masi aigi wakhani masi chingnada bangam deba masi chumna makhoigi kai haitare investigating agency premier investigating agency ni hayo barki premier investigating agency na makhoi independently makhoi no warip lawga yes we should do it haina lakpa si chingnaba phone ba se masi yamna chawna ngonda phawi okay irendro mrom daiga praja sisu yam committed oiba political organization namani against the apaspa maruina ngasai su thambi gi madudi yes 23 July 2009 gi cases si thigalakani esi welcome di tawi thengbu thengman khrabani aibani aduga thigatori pose yes madu yam ba saruk khara khagni haiba yathadi atopa cases mayam suleri adu suru tawramnina hogramnina reopen to honingba aduga amuk case amona reinvestigated to honingbra kari phogi base akhoi gi stakeholder mayam gi morama ताब चंगमरान खंजै हाइबदि समना हाइबदा कोइगी चन रेनुगी organization victim सिंगसिगा हाना मागी मोचि करिनो मागी माना पामी ब justice से करम definition द लैबगे हाइबसे victim सिंगसिगी मोगी मोरमा
lobum thokra na khanjai haibadi akhoi investigation sum chatharaga vindication amagi mong da lakpa taragadi adu dugi yam chawba ramification amasu samaj si tholok pa ya aduna victim jing sina pami si karigino karma makhan gi justice no pami se aduga samna haibada akhoi gi keno Supreme Court hojik chathariba case 1528 cases reopen tawgadamne na dikhanje akoina reopen tawraga karma makhan gi justice ama lakadorim no haibase masi monopolize to hondaba victims sing gi consultation ama yahonba haibadi justice haiba poche porake haiba taragadi victim gi magi mind the kari lay why apam base kari no have se magi satisfaction se masi porok pasu koi mathau ta na lojai okay spina thamjaning okay hadi ojara ke sai ai ojara kai hai binu ojara ke ai no je khoi gi no khoi gi na hai like tang apchen janing mada hoi masai gi supreme court la iba PIL se hoi masida maru oina paliba relief se kari no haibada masai gi yes no doubt thoiba thok kudimak se masi akogi police na akogi state ki police na FIR amom la kholi ngakani adi ka gadona ba to investigate into the matters adubu khadi ke laibak thibedi hairiba 1528 ki incident se masida laiba FIR singsi ayambana akogi yes akoi thigat pa lore kanda tomba je chawba si masi moin mana torome masi mara laiba duma oire akoi na moi aruiba investigation aruiba pangkai je chuk lak taba ayamana adu khara amana investigation du mong marin ta dana tawraga kanoni mona chawri sim smange tawi khoi gi thigale adu da masai gi panoda khoi gi sibai gi kamu tu da mana numai kapak pani adu halla ka bana ma sire thika polore matung da masai accused sire bani na case tu ebet tawre adu na matter si close tawre haidine khumjan gi ba masai gi victim gi imna lakse pami bana madu karam thoki no kamai to no ai cha do yumdei puthoki bani ne yumdei kopthoki bani ne adu gi tuminga da khudai sing ha puthoki bani ne nongala gana hunting butung na lerme ne masi thige piu moi masi moina phara ga tok pani masi thige piu ne hai ba adu gi aspect di yeng da ba masai gi ana to bu kamuna masai gi thogu ku chene bu kambu du na hai ba akoi ana tawre akoina khamo ha yadre man halaka pe adu to boda sire ha ba homdo madu gi aspect du yenga chakhiba masi mayam se masi leiba 105 gi incident se masi gi pale phang makhangna tahon biu adu go lona madu gi thiget pagi thaba se hauji ale jale to bu kamu tok thuoga sakti leiba apung phana thega da ba kambu umuda sinaraga thigal alaga chap chawa ain gi magi aroiba endo aduda chana bu khona han biu haiba sini mapung oibani mkhoi keno se okay haidi matek maya da thikatoi ni haina mayam tabadari yam nunga hanba yam phajan ba adumain to birano aduga taseng ne victim family na pamdo se chap chana aroi bhuk thijan birakanda justice phangabasu thengna justice phangan baduni haibani thambire wafam se renu aina renu thamning base karim kanda itom ta sum leira kanda wakhan thanda khalak pakanda first pass in Manipur the Sangs Ledamdrava, security force the excess power Piramdrava, Adori, Ipam Gaisi Ledam Drapsuyavni, Natragana, Agi Nuxijaraba, Ipuro Budo, Nasi Adum Hingana Ledam Bayabani kind of Kalakpa Tanjayogibra. Tamo do the Adum Oikale, Habadi, Samana, Aspasina, Tamamagasi, and Mina, Toiba, Togoxina, Eco Yipunsida, Sumina, Tingarabanina. Samaina hat piram dragadi ai sa do ai nupa do ngasi baw di hingini ko haibasi di ekoi khudima ke wakal da phawa wakal samna khal ba wakal ne ba ado hoi khal le haraga su hoi kram da thodok thoiba thodok sing ase hoi ekoi punsi da laibak da tammani haina khoi acceptance oijare ya manadi haidi dum series amani na tabani na lisang se am series ba last ken da series ba mayam jina takbadi dum hoi sida Manipur da sida political issue ni amarom da koi conflict level area ni sigri mayam sidi naharo na hatbasu mayam ma yawi police na hatbasu mayam yawi adubu aina haining badi ama ani makida na taba as a victim amo oina survive ta hobadi magi nupi angang mama sing da wahori dudi conflict ani sida laikidabasi amagi misang amai misang taba hoi akoi na hakriba ai nupa dudi maran laitana sigi mi haibagi amada
hoi justice ama khaki di akhoi gi di tan bangame adubu conflict Manipur da lai ba am insurgent namthabai na ma da naharol myam am du si are police ki side te ju si adubu as a praja ama oina citizen Manipur gi yamna kai haiduna kaimta mari da yaujada ba icham chamba praja ama oina punsiron da hingliba akhoi gi wakhan da di thengnari ba se isung imanabi ai imanabi imgi baju naharon hatki adubu thodok tu di hoi amana sipain hatpani amana naharon hatpani haibani ko ani maki di akhoi da loina thengnaba incident ngatani akhoi da ngasi Manipur da leiba ayamba imung da thengnaba poching je nongmaina palaga si da ba imung mi ithinga yawra moi masing count to da ayamba na ko adumaina dum si unknown person na kapa aduna si ba maina kapa singje aduna हाइबसिंग असे मणिपुर जे पीस ओइना लेरंबा तारगदी नोंमै हाइबसे सुमाइना थोगलेइबा थौदोकसिंग असे हाइ तारेगो तमको नोंमै हाइबसे लेरमद्रगदे सुमाइना नोंमैना पालगा अखोय गन वायलेंस हाइ तारेगो सुमबजी लेरमद्रगदे अखोय नंगसी थेंगनरिबा अवाबा आइगुमलबा मयाम अमजु यावरी ममा कया अमसु दुम थेंगनरिबा अखोयदा हांगौबा अखोयदा मेंशनबा ngमरोइदबा सुमबा अवाटबा मयाम लेरिसिदी होय अस्फागी मागी खुदोलने अना आइ थमजगे ओके इरेंद्रो अइना लाक्सनिंग से मरुइना यान हान बसे प्रजा से हुजिक फोक्तदी याम कमिटेड नि अगेंस्ट द फसपा मरुइना लेदिबो फिबम हुजिक की ओइरेबा 2017 नि इलेक्शन नक्सलपगी रोइना ओइरेबा फिबम से प्रजा सी खक्तना पॉलिटिकली फैक्ट सी प्रजा सी खक्तना यानेन खनबिब्रा नत्रगा अतोप पॉलिटिकल पार्टी सिंग सिचो मसिगी फैक्ट सिदा मसिगी कैंपेन सिदा सुंसोय सोयदना यावरकनी एना खनबिब्रा कै खनबि अखोइना यामना angang oringai da early 1990s ta akoi gi Manipuri haiba language si India gi constitution as an official language include tawbugi ihau ama laigiba akoi ningsang jari hairiba Manipuri language si constitution je chalhalasi hai matam sida Manipur macha mayam ama unity ama laiki akoi gi tribal gi che nau su adagi maitai pangan su अपन बखोई की यामना यूनिफाइड ओइबा पॉलिटिकल मैंडेट अमा लाइखिबदगी मणिपुर दगी एमपी अनि गतंग ओइजरगसु हाइबा पोट से खोय कॉन्स्टिट्यूशन दा यावगिबनी अबस्पा हाइबा जे कॉन्स्टिट्यूशन मनुंग दा यावरग लाइबनी मसे रिपील तौजे हाइबा तारगदी पॉलिटिकल विल अमा पॉलिटिकल मैंडेट अमा मूवमेंट अमा सागत पम संगे हाइबा जे खोयना दुम खंगजै उजै रेजोल्यूशन थागत कनी रिवोक तब विड्रॉ तब से अखोई मणिपुर की पालकदोरिब सरकार मणिपुर की MLA सिंग दा डिपेंड तौरे अदुबु तसेंग तसेंगना अबस्पा हाइबसि मरु फुकना अखोई लौथोसी रिपील तौरसी स्टैट्यूट बुक तगी हाइब तारगदी अखोई की ममांग लैगिब इहौ अदुमाइना पॉलिटिकल पार्टी मयाम अमसु मणिपुर से लैब तोंगान तोंगान कम्युनिटी मयाम अमसु अखोई की प्रजा मयाम की अपुनबा खोलाव अम सेमगतपा हाइब अम दी चांगे अदुना अखोइना पामजरिसि इहान हाना मणिपुर दगी हाना बसी लौथोसी हाइना अखोई रेजोल्यूशन अमा थांगचबा रेजोल्यूशन ने थांगत मतम से ओपोज तव मयाम अमसु यावदोरी यावकनी सोइदना बिकॉज आई ngसाइ पंजगिबदो अबस्पा की मरुम द कानब लौब मयाम अमसु लैरिने अदुना ने अबस्पा जे अखोई लौथोक ngमद्रिसे मोइ जे कनानो हाइबा म आइडेंटिफाई तवम चंगे हाना सिगी आइडेंटिफिकेशन जे अखोइना हेक चपचान खंग मतमदा अखोइना प्रजा मियाम की मफम चचरगा हाइनी येमो मानने पन्नन लैजे अबस्पा लौथोक ngमद्रिसे हाइबा आइडेंटिफिकेशन जे हेक पोरक मतमदा मागी प्रॉफिट तो काउनी मंगोंदसु अकीब अमा लाकने एस प्रजा की खोलाउसिददी आई येट पीरगुंगे आईगी प्रॉफिट तो मांगजग्रजनु आइसु यावरगे होय 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 लौथोसी हाइबा दुगुंबा यूनिफिकेशन अमा लाकने हाइबगी थाजबम ले थैंक यू ओजा राकेश आइना लाक्चनिंग बसे मरुन एडेनरोना यमकन्ना रिपीटेडली मसिगी वॉइस सी हुजिक रेज तो इमदुदी मणिपुर अफस्फा थंबस्ता मसिगी कन्फ्लिक्ट सिदा कानबा लौबा मियोय खरस दुम लेतब नते एंड एट द सेम टाइम मणिपुर लेरिबा रिसोर्सिंग से एक्सट्रैक्ट तौगे मसी तौबो यानना बहुदा तंगाई फदना अफस्फा सी खुलाई अमोयना तुल अमोयना सिनबनी का हाइबो वफम से करी करी वफम थबिनी आई मसी अदुम इंद्रोस तौई अदुबु अइना सुमाना थमजनी मदिद केदुगी बु अपस्पाना मणिपुर दा इहानन खोंदारबुसे 1958 दा खोंदा इहानन खोंदारबुसे तम तम खोंदारबुनी पुलप रिजर्व नो लाखो नते मतम सिददी मणिपुर की रिसोर्स एक्सट्रैक्ट तौबा खंजे लेरम तबसु याय अदुगा सुनका की कोगी मतमदुदा यामना पिकना हौरकपा कोगी लालौबगी इरांगसे मसी नमथबदा मतेंग ओइननबा सिफाइदा निंग तमना थबक तौहनबा यानबा मदु तसेंगना प्रजा सी वहलगे हना खलम दबुसु याय मतमदुगी
legislature singi wakalonda adubu madu thame adagidi 1980 gi September adwa yadi Manipur gi jaga khudimokta apas pasina konjala e masi konjala akanda hogi lalawbugi irang su pik magi hek keno to budu yorokpa matam oiba aduga matam dadi apas phagi magi masak simong se chap chana phungdore matam sidani akhogi Manipurda akhogi extrajudicial execution sibana lana hatopui thawak sikwa adagi pharaga mang hiba enforce disappearance adagi akhogi ot naiba torture gi thawak si yam ka hena ot naiba pharaga ot naiba aduga arbitrarily hekta mo thadok khadok masumagi thawung mayam ma koi lisang thine de adu tubu haiba afas phagi provision sing ase masi one by one dar yema matam nadi karisu masida akhogi sipaina akhogi praja singda ahen ba sakti sinabagi provision amat yauddiba samna harabada afas phagi sakti sinaraga sipaina praja ama khupang set thaba yade set thaba yabagi sakti sungpi pidi adubu khupang na thaba de lara de mi hali bani ne hubo che bade no hali bani ne haiba si halaga su madugi mithakta hek wakat pa yadri bani prejudication sanction lobo darka lari bani adu mayam lekhre adubu masi karino haibada ai hayo haragadi masi makoi ta pirba sakti se misuse to bunema makoi da kashu sai mi hatpagi sakti je hekta license to kill je pi bana teba adubu laiba provision sing se masi makoi na makoi gi pamba makoi gi khudong cha mongda interpret toraga madu haiba provision se misuse toraga lana sinaraga masi gi aranba apaspa gi misuse gi provision maya ala misuse tor pasna maram modina prajada haiba siba na bako prum thwe adagi mu kadagi laibuk thibase karino mu haima tamda haiba apaspa se masi constitutional validity leke masi akhoi hingbagi adhikar right to life se masi singnabani masi constitution ka chana daba ain di semba yade aduna masi kathalangadabani aduna supreme court approach torure are mu supreme court madu nei raba matam da su masai gi letters of the act ain da kari hari ga tu tang nei na ba sidi samvidang sa nei na adu gi implication madu lana sinabadagi praja ai khoi wari ba anu mayam se masi gi angle simudi kaya yang hugdaba aduna maram odina mai mayek singdudi yeng ka di samvidanga sanai haina kasu kai dina si samvidanga compatible oina supplement of say misuse ta oina haibi se khoi tamora kesna misuse de adum magi default state la ka dun misuse de adum tawr dum magi lairiba language to na mi hat pa yai hairibne haibi laws mere suspicion no moina ka pa yai haine ba masi justice thugaibni right to life violate tawraine ba aduna letter the Supreme Court na yai haiga ju spirit the yade sumna the Supreme Court na hai magi khoi Indian gi constitution India gi constitution is the parliamentary supremacy haibam laibani na parliament na pukhat pa ek ni na parliament na supreme oiraga lokthokpagi adugi empowered oiraga lai haiba pone adu matang sida apspa 1958 lakhin hai ba poche masi akhoi gi insurgency haiba se Manipur da laitringai dagi laaba ek ne apspa hai je 19 mamang chahida akhoi gi apspa review to matam da akhoi Manipur gi high court na hangi akhoi gi CM Ibo bigi lawyer ma da 1980 da Manipur da insurgent group mari lerame 2016 da kudhani thoi lere adu tari apspa jina kamain tawraga counter insurgency gi instrument oirino have question je mayamna sengna hangrabne clearly apspa is not for counter insurgency masi resource extract tawnanabni akhoi se akhoi Sardar Patel na Manipur se kamain tawraga India da pusalakadage hai matam Jawaharlal Nehru da igiba chithi janga si archive ta leiman hai je sigi Himalayan range ta leiba Manipur Assam hai ba mafam jidi they are from a different racial stock moidi India da adugumba emotional allegiance su leite adubu moi se kamain tawraga pharaga pullaga thamsige hai ba sigi calculation am yauraga thamjalai ne apspa aduna laina je khud ki khudom bi da thungbo isunu sum sandoraga di hakchang waina mak yauraga duina aduna army the empowered torga su hojek Manipur gi civil police na tawri base akoi waina mak khang ma tani naha singna adagi aigi ina umpa bo da jail da changma yaurabani aduna amaka tanga haijaram ge apspa je aina sum mayam mafam haijaram tom da akoi angang ama yam pi ngai dagi chawk matam sida mama ma pa sing juna tathina tawoba adum phuraga adum leisuno ba chaina khangde amana khangde kupang khangde tharaga
masi angang si chaura kan do yamna timid oina yam kina yam fearful ama oina justice have a pocha idi phangaroi damni ko have a psychological trauma ama yaurga yam insecure oina chaura ka doine aduna akhoi hauji adugi se khaga yaura abne manipur sida akhoi gi society sida yamna insecure oiriba adudagi lairiba akhoi gi yamna repressive oiba environment ja si jigi magi root ko se karai da leige na koi thima tamda justice of a poche masi kairak pagini aduga apspa haiba poche justice se masi mathanga othok pone aduna okay thank you lorak pasena loramdai haitai loramdai yoksalak panina ina case ohum ki oina losalak phista common question am ka thamjab tai ei renu dagi hokjar ke matudi hujik se sarmila se thawal kendra da CM gi against the candidate amori prajagi candidate ni CM chief minister hujik oibro chief minister ibu bigi lamba thengna ne hujik ngasi mak nomination file to biri ni kari gumba boche ka khraba yam phare bot ka khagadi bot ka bagi result na mamuk oirane aduga in case maithira kanda mayam long doriba state manungi miyoi sing state ki mapan gi miyoi sing na khandori si Sarmila vote lepatu apaspagi against lepani Sarmila ka trisinadi indication se mayam se apaspa se adum pami haina loghi doribra natragana kamai logdori natra kai hainingi political spirit tuni lairiba hujik lairiba rajniti ki phibam sitadi madugi chapchaba laiba election gi ora kador election gi result tuna madu lepa yaro haidoribra renu kai hom tamini tamosi gi wafam se yamna luzului habadi Sarmila mana CM ibo biga bot thengnani haibasi araiba thabakti oiraroi adi CM gi di already magi hana mi khara di leiramani aduga magi kendrani mana sahi tranga pairakhrabanina always khara di mabu maithiba piraka baibase adum kitang di haidi wagadra na khanjabako haidi Sarmila na activist amadagi maje amu politician oina chongsalakpani amaromda hana deuna any politician gi wakalon aduga board haibasi karino any election lepagadi tawrakadriba myamse ma hana kaisu knowledge kaisu leiramo haina khaleko adubu hojikti hoi myamna changdana mabu support tobiba mayam mama kendra gi orisu tamoi thokpiraktana honabi si myam yamna thagali aduga board sina kaigumba kaba kadaba haibasi akhoi kaino se hoi thobal kendra khaktagi ne aduga mana whole manipur gi oina MP gumba lepa gumba gadi amuksu mayang gi hoi kai guma gi leiba ya adubu thobal kendra khakta da mana atamna haina lepa si hoi ibo bibu singna bani hoi laibak faragadi ma mi gi laibak ne amarom da ko ma kaba kadaba isori khutta thamse mana kaning haiga su kaba yaroi aduga karo haibasu ngamde haibadi mabu nuksibiba mi khara su leiramgani adubu hek ahamba da praja haibaje hatak jahi hatak mana chara hemba to matung da bole koni hara sema kiba yamna nauriba politics party amani amarom da ko masidai sida sengkola ka do bani haidi praja haibaji hoi koi corruption da muthakani hai yamna phajaba wakalon mayam amma aduga mai manifesto kai ka da su khoi dum tamoi tabada su praja moina corruption nawdana paisa thadadana bole koni haibani adubu sigi oiraibase kitang mamang chahi manga taruk tagi haura amagadi kitang jo phagani aduna kitang hatak no badangai bani hatak aham bani mai pak pai changing yeng dusi hatak na aham bani aduna kaba or kada bhaibase ekoina haibangam de masi aduga praja singjana support awdraga aspa ji pami or pamde haibasi di madugi dudi tongale ai wakhanda di ko tongale haina khale haidi Sarmila bu support tawde hara koina aspa pamde haibadi madudi lani sina aspa gina tonga mani politics ki waphonga di punjana ningde aduga masi punla chamina basu yazu yaro aduga khalnga du mi sing di wakhanda su aran bani haina thamjage okay ojara kes kai ofum thamini inki hujiki same question dune masi smaina thamjage akoi ki leiba manipur chief minister okram ibu bigidi magi kendrada asai man gi no to bodi thaba happy khiba ma matungi laga thika tau gi bo khiba mai mi khara adum leirabani aduga masi akoi gi actually khoi gi Sarmila na masida magi mayokta khoi nomination file to na board mayang ngaduri matang sdaina thamjining masi ngasai gi khoi gi manipur praja singna khoi gi apas pase jam da common man ordinary gen nagarik amatana masi khoi apas pa bu nusi banati apas pa repeal to pami to muchung monda ngasagi bot thadaram dai sidane thadaram dai sida ai apas pa la thuna ba ai Sarmila da ai bot cast toge haiba wakhan je masidagi kitang thatoga is
ai di ma ai cha do ai nau do ai sa se ai mana thaba happy dana ai adu oire ada oire tika pire du pire ai mon ngam de adi adu ai apa spadi pam do bari ni mapung ni dum khanba aduga thadaram da yadi ngasagi amo se gi lakwa adu amarom da haraga manipur gi praja sing che delhi da arvind kejriwal gi magi na lusingba magi kano se am admi party je makoi yamna mana to amuk to iri mo mai pa e kari gino habuda national capital ni delhi si praja ayama lai ga na khira makoi si khoi gyan tai ba praja sing si aduna moina arvind kejriwal na mana parivartan na ngo mo to magam madagi rti gi sakti sina na khoi ma sarkar ga soi am di expose dara to mo tam sa yes masi sarkar sa mona lebam tokte haina delhi gi praja sing da maruina am adami common man sing je masida influence people ngame ba adu akhoi manipur di national capital da leiba adu bagi praja gi thakta adu gyan tabdo adu oidi ba khoi praja sing je akhoi praja sing je ari ba chaba tamak pamna masing yamba aduga ai kamaina bo thada gadagi bo thada bagi principal sini ai masi palag kai kana da thada gani kana khan basi yaw da ba machini akhoi da leiba tiri si okay hujik ki same question re irendro kai ofum thamini अखोई कनागुम खरनसु हाइबले अखोई प्रजा पार्टी सिदी ममांग सही द सेमबनी अक्टोबर 2016 द याम नौरिबा पॉलिटिकल पार्टी नि अदुना हंदक किसिदी के हाइतारे हंदक किसिनो कितंग नोपो अदुगा मथंगी सही मंगा लेर कादुदी अफबदो अखोई तौमिनरसी माइ पाकमिनरसी अचुंब तौसी थमोई सेंगबा नियम चुंब तौसी फ्यूचर दी याम ब्राइट ओइरे अदुबु हदक किसिदी हाइबा अदुगुम खोलाउसु लय अदु मयाम सिदा आइना हाइजनिंग सिदी अखोई फ्यूचर गिसु खनगदबने चुम्मे अदुबु प्रेजेंट गिसु खनबम थोए मियोइबा ओइना अखोई पोबनिना प्रेजेंट जिसु यामना लुई फ्यूचर गिसु खनगदबनी अदुगा अफब थबक अम तौबदा अचुम थबक अम तौबदा थेंगी लाली हाइबा लेते मतम चप चारबने अफब थबक तौगे हाइगे हाइरगदी इलेक्शन हाइबसे यामना सीरियसली मैम लौबियु नेशनल कैपिटल ओइरसु ओइद्रगसु इम्फाल मणिपुर अखोइगी इसागी इरमदम लेबागनी अदुना मिनुंगसी अमा यावरगा भोट से तौसी इलेक्शन हाइबसी यामना लुबा अदुगुम डिसीजन मेकिंग पीरियड अमनी अदुना मसी कुमहै हरावबगी मोंग द खल्लगुमसी मसी याम सीरियसली फेस्टिवल नते इलेक्शन से अदुना फेस्टिवल गी सिगुम्बा यामना फेस्टिव ओइबा पोचे थादोगा अइना थादगदोरिबा पोचे यामना लुई लेबाकी ओइना लेकाई ओइना केंद्रगी ओइना आइगी इमुंगी ओइना आई इसामकीसु ओइना ना खलगा लेबाकी नुक्सीबा बो यारोगा लेबाकी नुक्सीबा यावदना बो थादबसे मसी फते ना खंजै लेबाकी नुक्सीबा म यारोगने अहोंग म पामगने अखोइना इलेक्शन जे फजना तौसे हाइजरिसे मयामसिदा अदुगा अरोय बोइना सागी इचे शर्मिला की थौबाल की केनो से इलेक्शन से आई सुम खनबददी शर्मिलाना मयाम शर्मिलाना दुगा थौबाल की मियामना कोई मणिपुर दा अंगक सरप्राइज अमा पीगनी ना खले अखोगी अरोइबगी अखोगी तामो राकेश ना हाइबदो बो थादरम दागी सेकेंड अनि से सिदैसिदा मियोइबगी कंसाइन सिना अचुम तौसी जस्टिस पोरक्सी हाइबो वखलम लाकनी न कोई अचे थाजबम लेरगा कोई फाइट तौसबने हंदकी इलेक्शन ओके थैंक यू इरेंद्रो अदुगा ओजा राकेश अदुगा रेनु ngasi impact ni ujis tu lakpiga aduga khanan ne basi mapung phan bagi damakta ina guest ahum pulo selakpada amuka na thagachari ngasi gi damakta impact news ki manung hun amatang ngasi lotion ne tanja yole adu bolamdam bi thok liba thokdo athok kya gi marik chumba report ki damak impact news miyeng ta adun leibi